Kuri ma'am. Ma'am si ma'am kuri pulai ma'am. Boxilesne. Ma'am boxile ko. This is 1 kg ne ko. Boxile wa de si kusao jo. Phajaba ne to. Ma'am na si man kg 타자 드스 그냥 가면 하이디어 거 kg ma man de na to ma'am. Video 좀 야오네 kg on video sab sabi si ani kg ma asini kg ma de ma'am. Hold on to say. Hold on to say. 3 2 1 go. Man. No. Không có. Chào chứ. Ây da. Sirwe ay malora to iyan da sin ay chawa ja sao không thể gì. Boleh. Punishment lah ini ko. Ano punishment? Ini akap lagi. Dieting. Asal lu ya, Asal Mày thò nó gì vậy? Không có mang gì. Anh mà Oksa mà sao mà để được cái gì Oksa gì cái gì anh tôi cái Oksa mà để cái nào cái cái nào chả bị vẫn đâu vậy cái phụ cái cái chỗ cái đó cả trên punishment này cái này cả là pin bị chân em mà gì mấy cái thì nó u chỉ cái trong mình thôi.
ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯀꯩꯅꯣ ꯇꯧꯔꯗꯤ ꯍꯥꯏꯅ ꯀꯩꯕ ꯑꯃ ꯑꯗ ꯑꯆꯧꯕ ꯀꯝꯄꯤꯇꯤꯁꯟꯒ ꯊꯣꯛ ꯇꯥꯔꯦ ꯌꯥꯝ ꯆꯥꯕꯩ ꯌꯥꯝ ꯆꯥꯕꯗꯤ ꯉꯝꯃꯣꯏ ꯃꯤꯅꯤꯠ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯊꯨꯅ ꯆꯥꯕꯁꯦ ꯁꯤꯗꯤ ꯉꯝꯕ ꯋꯥꯅꯦꯕ ꯌꯥꯝ ꯆꯥꯕ ꯉꯝꯃꯣꯏ ꯑꯩ ꯄꯣꯖꯔꯦ ꯑꯗꯨꯝ ꯈꯪꯉꯦ ꯀꯣꯁ ꯂꯣꯏꯔꯝꯗꯥꯏꯁꯤ ꯉꯝꯃꯛꯇꯦꯍꯦ ꯃꯩ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯆꯦꯟꯖ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯄꯅꯤꯁꯃꯦꯟꯁꯦ ꯇꯧꯅꯕ ꯍꯧꯖꯤꯛ ꯍꯧꯔꯛꯑꯒꯦ ꯑꯝꯇ ये किधर आओ Oh my god has मैं कोई ai masa ông tàu cái ban này sẽ có nuôi màn cái ban cái đâu kìa tôi liệu cái ngao đây ngao đi ngao ꯑꯗꯣ ꯃꯌꯥꯝ ꯆꯦꯂꯦꯟꯖꯀꯤ ꯄꯅꯤꯁꯃꯦꯟ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯂꯧꯁꯤꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯗꯤ ꯇꯧꯕ ꯍꯩꯇꯕꯅꯤꯅ ꯑꯗꯣ ꯃꯇꯦꯛ ꯁꯨꯝ ꯍꯩꯕ ꯍꯩꯇꯕ ꯑꯃ ꯅꯝꯃꯛꯀꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯍꯥꯏꯕꯗꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯅꯣꯛꯅꯕ ꯑꯩꯈꯣꯏꯗꯤ ꯐꯥꯒꯤꯒꯤ ꯅꯥꯆꯣꯝ udah mau pagi kena som deh pak ꯀꯨꯌꯣꯡ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯉꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯄꯤ ꯁꯥꯏ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯁꯥꯏ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯐꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯅꯣꯛꯅꯕ ꯇꯧꯒꯅꯤ ꯅꯣꯛꯄꯁꯤ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯍꯤꯡꯉꯥꯏ ꯅꯣꯛꯊꯣꯛꯀꯅꯤ ꯅꯣꯛꯉꯥꯏ ꯄꯥꯟꯊꯣꯛꯀꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯈꯔ ꯑꯃꯨꯛ ꯌꯣꯟ ꯊꯥꯗꯣꯛꯀꯗꯕ ꯑꯗꯣ ꯉꯁꯤ ꯃꯆꯥ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯁꯤꯒꯤꯗꯤ